Kanglei wari na chombu tabiriba miyam pumnamakpu ahanmamaktada khurumjari. Ngasidi phunga wari singbul-dagi wari ama taminasi. Wari adugi maming sanagi saji amadi sanagi tenawa. Wari asida soiki lankiba amadi wahi watada nungaitaba yauragasu ngakpinaba haina channel asigi maikaidagi amuka hanna haijari. Thaina mamangaida laibak amada ningthau macha amaga mantri macha amaga lairam boire. Makoi ani yamna luna chana tinnarami. Mahi masing tamba matam oirakladuna makoi anina mayumdagi khongsalakhi. Asum lakpada lamlong ani phangba lambi ama thengnaraduna mafam asidagi kainarasi. Sahi ama pharaga mafam asimaktada amuk aikoi ani unasi. Asi hainaraga makoi ani kainakhre. Mahi masing tamnuraba matung sahi ama pharaklabada ningthau macha amadi mantri macha anidu hana hainakiba mafam aduda thonglare. Makoi ani punna haminarakpada umang amagi manungda mantri machana ningthau machada hairak poire. Itaw hojikti mafam yamna chare. Ibani na tamlakpa mai masing kari kari no haibadu umang asida amuktang uthok na sido. Makoi ani yanaraba matungda mantri machana hana utlare. Laimaida long na hiplaga makubakta mantra swalaga mamaida amuktang nanbabu mayadagi sanagi saji ama thoraklaga ngayhak chen chongduna sanaramlaga mantri machagi maya manungda saji adu amuk sangkhre. Mantri machagi mahi utpal loiraba matungda ningthau machasu magi amuk utlaredo. Long na hip tharaga makubakta mantra swalaga mamaida amuktang nanbabu phajakraba sanagi tenawa ama ningthau machagi machindagi paithoraklaga usada tungduna sanaraboire. Tanja asida marau chauba puksel phattaba mantri machana khalli aina sanagi saji olaga magi hakchang manungsida changlabadi ai ningthau macha oirani. Adudagidi ningthau khubam phangduna ningthau oiduna nungaina palani. Asi khanduna masu sanagi saji olaga asi bagum taduna lairiba ningthau machagi maya manungda changkhre. Asumna mantri machana ningthau macha oina hagutlaga masagi hakchang polang adu thangna matup taret thokna kapthatlaga sing akangba khara thiruraga mai thadokredo. Mabuk phattaba mantri machana tauribadu ubada usada tongliba sanagi tenawana khanboire. Is itaw nang sidi nabuk phattedako aibu kalaktuna nangdi nasagi hakchang polang phawba mai thadokjaba ngamidako. Onthokpani aidi lamgi chekla oina punchi lenba taredako. Asi haiduna tenawadu mamitagi mapi sintharamlaga ahangba atya malangda sakap tuina paiki boire. Mantri machado ningthau macha saraduna mayumda halakpada mantrina natawdi kadaida lehore hangbada itaw mantri machadi aiga kainare haina khumlakhi. Asumna mantri machana ningthau macha saduna lairakpana ahal oiraba ningthauna sirabada mahakna laibak adugi ningthau oiduna nungaina pala edo. Asomdana sanagi tenawa onkraba ningthau machana laibak kaya lana paikhiduna ningthau konung amada paisillure. Aduga ningthaugi machanupina phi sariba yongkham maya nakna sambal amada tongduna lairura boire. Phajakraba sanagi tenawa adu ubada ningthaugi machanupi adu pumchum sumhatkredo.
ꯇꯦꯅꯋꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯡꯂꯕꯗꯨꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯍꯦ ꯇꯦꯅꯋꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯂꯥꯎ ꯑꯩꯒꯤ ꯌꯣꯡꯈꯝꯗ ꯇꯣꯡꯂꯨ ꯂꯥꯎ, ꯑꯩ ꯅꯪꯕꯨ ꯐꯥꯔꯒ ꯁꯅꯥꯒꯤ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯖꯒꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯄꯣꯏꯔꯦ, ꯍꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯊꯣꯛꯂꯣꯏ, ꯌꯣꯟꯊꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯋꯥꯁꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥꯗꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯐꯣꯝꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯇꯦꯅꯋꯥꯗꯨ ꯐꯥꯔꯒ ꯁꯅꯥꯒꯤ ꯄꯣꯟ ꯑꯃꯗ ꯌꯣꯛꯆꯔꯦ꯫ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇꯒꯤ ꯃꯤ ꯀꯌꯥ ꯀꯌꯥ ꯂꯥꯛꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯣꯏꯔꯦ꯫ ꯃꯥ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯣꯟꯈꯤꯕ ꯇꯦꯅꯋꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯂꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯌꯦꯛꯅꯕꯕꯨ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯛꯑꯦꯗꯣ꯫ ꯃꯍꯥꯛꯅ ꯇꯦꯅꯋꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯇꯦꯅꯋꯥꯗꯨ ꯂꯩꯔꯒꯦ, ꯁꯦꯜ ꯀꯌꯥ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯊꯥꯔꯕꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯇꯦꯅꯋꯥ ꯂꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯆꯤꯊꯤ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯍꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯆꯤꯊꯤ ꯑꯃ ꯁꯥꯎꯅ ꯍꯟꯈꯤꯕꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯦꯅꯋꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯟ ꯇꯧꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯇꯦꯅꯋꯥ ꯌꯣꯛꯂꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯒ ꯂꯝꯕꯥ ꯄꯥꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯂꯥꯟꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯊꯨꯒꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯂꯨꯅ ꯌꯣꯛꯆꯔꯤꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯖꯤꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯄꯤꯊꯣꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯦꯅꯋꯥꯗꯨ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯆꯧꯕ ꯀꯨꯝꯃꯩ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯇꯦꯅꯋꯥꯗꯨ ꯍꯥꯠꯀꯦ ꯈꯜꯂꯕꯣꯏꯔꯦ꯫ ꯀꯨꯝꯃꯩ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯌꯥꯝꯅ ꯆꯣꯟꯅ ꯇꯤꯜꯂꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯇꯦꯅꯋꯥ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯝ ꯊꯣꯛꯎꯔꯒ ꯀꯥꯡꯖꯩꯕꯨꯡꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯔꯒꯅꯤ ꯈꯪꯂꯕ ꯇꯦꯅꯋꯥꯅ ꯅꯤꯡꯊꯧꯅ ꯂꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯂꯛꯇ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯣꯏꯔꯦ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯥꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯧꯔꯝꯕꯤ, ꯍꯧꯖꯤꯛꯅ ꯁꯥꯖꯤꯟꯅꯕ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈ꯭ꯔꯕꯤ ꯂꯩꯃꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯦꯗꯣ꯫ ꯂꯩꯃꯗꯨꯅ ꯀꯞꯄ ꯎꯕꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯂꯩꯃ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯏꯕꯦꯝꯃ ꯂꯩꯃ, ꯑꯩꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯄꯨꯔꯣꯏꯕꯅꯤ꯫ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯃꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄꯗ ꯎꯃꯪ ꯑꯃꯗ ꯃꯥꯅ ꯇꯝꯂꯨꯕ ꯃꯍꯩ ꯎꯊꯣꯛꯅꯕꯗ ꯑꯩꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯣꯜꯂꯤꯉꯩꯗ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯏꯇꯥꯎꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯜꯂꯒ ꯑꯩꯒꯤ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯜꯂꯒ ꯂꯥꯛꯄꯅ ꯉꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯃꯆා ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯅꯥꯒꯤ ꯇꯦꯅꯋꯥꯒ ꯂꯣꯟꯅ ꯇꯥꯟꯅꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯃꯅ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯂꯦꯡꯕꯤꯔꯨꯏ꯫ ꯀꯔꯤ ꯃꯍꯩ ꯍꯩꯕꯤꯔꯛꯄꯒꯦ? ꯉꯁꯤ ꯂꯩꯕꯥꯛ ꯆꯣꯟꯅ ꯇꯤꯜꯂꯕꯁꯤꯗ ꯏꯕꯨꯡꯉꯣꯅ ꯇꯝꯂꯛꯄ ꯃꯍꯩꯗꯨ ꯑꯃꯨꯛꯇꯪ ꯎꯠꯄꯤꯌꯨꯕ꯫ ꯅꯤꯡꯊꯧꯗꯨ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯠꯇꯕ ꯌꯥꯗꯗꯨꯅ ꯎꯠꯂꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯤꯔꯥꯡꯖꯤ ꯐꯤꯗ ꯐꯖꯕ ꯑꯃ ꯊꯥꯔꯒ
मदुगी मथक्ता लोंगना हिपलगा मकुबाक्ता मंत्र सोलगा ममाइदा अमुक्तंग नानबबु मयादगी फजरबा सनागी सजी अमा चोंथोरक्तुना लंपाक अदुदा कोचेन चेंदुना सानरबोइरे असिगुंबा निंथौगी अंगक्पा महै असि उबदा प्रजा पुम्नमकना हराउबगा लोइनना निंथौबु थगतनखि तंजा असिदा हानना तानखिबा मतुंग इन्ना लैमना सनागी पोन मखुम थोक हांदोकपगा सनागी तेनवादु पाइथोरक्तुना मियाम ममांगदा तादुना लैरिबा निंथौगी थवाई याउद्रबा हक्चांगदुगी मयादा पाइसिनख्रेदो सनागी सजीना हंजिलक्तुना येंगलबा मतमददी हक्चांग अदु हिंगलमदुना सजी चंगजफम लैत्रदुना उमंगदा चेंसिनख्रे नौना हिंगलक्लबा निंथौ मचाना तिल्लिबा मियामदा असेंगबा वरी पुमनमक लिथोक्लबा मतुंगदा लैबा अदुगी निंथौ ओइदुना नुंगाइना पानखिबोइरे मीबु मांगनबा तौरबदी मसादा तेंबाली हाइनबगुम निंथौ मचागी मांगनबा तौखिबा मंत्री मचा सजी ओंदुना उमंगदा लैखि लोइसिल्लकपदा चैनल असिबु सपोर्ट तौबीबु ओइना लाइक कमेंट शेयर अमदी सब्सक्राइब तौसिनबिरमु मखा ताबा वीडियो सेंबा मतमदा मयांगी अपांबा सेंबा ngamnanabagidamak कमेंट दा हाइबिरमु मसी हाइरगा मयामदगी काइननबा याथंग निजरी।